Nupi Singh Yaifana helpline ama hangdokna ba honaragani haina Nongna Manipuri State Commission for Women ki chairperson Dr. K. Sobitana Fongdokre. Kurumjari ISTV ki Manipuri pau ming tabiri singmu taramna oksari hongji pau sandrong bijari. Nupi Singda Pamdaba Togdok ama Thorapa Matamda Mating Oinanaba Amadi Mukoi Yaifana Kidamakta Pau Photo Function Tonganaba Helpline ama Hangdoknaba Honaragani Haina Nongna Manipuri State Commission for Women ki chairperson Oirabi Dr. K. Sobitana ISTV News ka Unabada Fongdorakre Mahana Makhatana Fongdorapada Hana Culture ki field Dalerambadagi Commission da Lakpada Kenaba Kharadi Lai Dumainamak Ahong Bakradi Purapangangani Havagi Songna Thazaba Thambadagi Sarkarna chairperson Oina Mahapu Hablakibani Jun Kunmathoida order Thorakpadagi Mathanginimi Jungi Tang Kunithoidagi Tabak Puduna Lakli Manipur Miyamna Commission asigi Tabak Thoramda Mateng Pangbiu English Singani Taruki December ki Tang Taramanga Linkhatkiba Commission asina Hojik Fawada case Samanga gi Mathakta Loishinkre Commission asigi staff watpa member Oiriba Kyagi Matam Loikiba si Menkhatnaba Hotnaraga Commission bu Hena Mapangan Kanhanba Kalhan Kankadhanaba Hotnagani Nupi Sataba crime sing Tinginaba awareness program kya Pangtukani Haiki. Tasing nama Haziki Hogi Women Commission asi September 15 September 2006 ta khoi linkat kibani masi Indian Constitution gi khoi pandam amagi makhada akoina kanoda nupi khoi sotharaba samaj leiba khoi nupi kangru nupi angang sing kangru sing asi manaba right ama phangnabagi adumba khoi Indian Constitution gi akoigi clause 3 da yauriba adugumba pandamsi phangnabi damakta aikoina asuma commission si link khibani ainunda CPABC sarkarna akoigi thajabiba amaga loinena kaigumba khara nupigi samaj gi damakta chakotnaba identity habisi mamen khangliduni samaj gi achauba role ama loiba adugumba akoigi nupi kanglup sing sigi chakotnabagi damakta kaigumba tawkani Habi Tazaba si Mo Tambiraga, Topani Hadina, Kalamatunda Aina, Aigi, Tamuda, Nuai, and Pogzi, Edulun Aina, Kogiman Purgom, Bishutagasi. ISTV News na Hangba, Tongan Wahang Singi Pakunda, chairperson Haikibada, Sarkar the Tanaraga, Commissioner Taba Wariabadu Tabuk and Ontongaba, Wanagani. Commission ni Lariba, members in the Tanaraga, Hena, Mapangal Kanba Ama, Wahangani. NGO singasu mateng pangviduna commission nupi singi phanaba honabada mai pahanbiu commission asina anova thawang kya paikhanaba semsaba loire haiki nupi singsine economically backward obegira natragana moina socially magi socially minded aitabagira aduga mayam singse khoi yenge harakan da moi award pasi kaino habisi moi da phajana awareness pe kan da khoina moi award pasi da khoina ngamba makai women commission na tobuya bahai tare akuna yadaba di yadre tobuya bagai di kari le kau to gi si yejare harga moi apabada porakanda moi bu well treatment to biba moi well sufficient when hinjaba ngamba work or dambi da magta duga masa su defend to nabi da moi to jari changbugi habise moi da phajana gyan se piraga atmain to bodi skumba crime na sing se khadi handagane ne logje yamna thubada National Policy for Women aina khoina ama pangtoko tari ko hatida handaki laiba tang country sida khoina karota guri masi soko participate to rakanda aikhogi state sida India gi akhogi ton state laiba problem singa siga akhogi Manipur laiba problem singa siga kari khena bagi mona lawiba policy sida khoi kari hapya bagi habise khoi bagi tamakta khoi sem sare aina su Phil si kitang tuan jarga su aigi engdole jai pa knowledge si aina apun phana sisina jare haraga agundu pe duty si ai phajana pangthopa ngamgani haina engoda sena thaja jabag loina ayangna yam nuai jabse phongdoksari Ngarang ayu angan bada Chachampur gi New Bazar area da dukan phamba Khumu Jamba Maite lekai degi Ningthongjam Abungda Nungmai kapslakuna hatnaba hotnaramba thawongbu yaningdaba phongdoktuna ngasi Chachampur Maite lekai Youth Club amadi Women's Welfare Organization na wakan mifam chachakre asigumba aki akhangi thabakasi matungda amu hana tobiganu haina Maite lekai Youth Club ki maikai degi appeal torakli minungsi yanga magi singtonam tanjakra pibiu aduga Mangonda life attempt to was Mamang Su Tokre, Mamang Toki Tokdoxi, Sigi Matunda, when Mayamus a bit of the Aduga Mohana, life attempt to was Amazade Masi Quick Club Amadi,
maina paibigi saitigi tholi ba thodu asi matung dam hana thon didana ba haina mari lena ba organization amadi miyam da koina appeal tawjani Assembly the pass October bill ahungi manungda the Protection of Manipur People's Bill English ngani taramanga Bharat ki president na withhold tawkrabagi matungda lemoriba bill anina akhang ahai sing tana kigani haiba wafam thamnakraba matungda ngasi ahanba oina all political party ki mipam nuthil pung ahumda pangtokadori ba political party ki mifam asida chapchaba agenda di pandi hairi dumoi namak bill ahum asigi matangda amadi hojik ILP ga mari lenana manipur da orekliba asigi wafam sing khanaraba yai hairi IMC ki mayor oikraba Soram Sunil amadi deputy mayor Maibun Fongwei opagi thoram ama ngasi manipur press pakta pangthokre roadside vendor welfare association singna pangthokiba thoram aduda association ki maikai degi kudol pot piduna haraute amba phongdoki Maibun Fongwena lambi ki nakalda kaithel phammi bi nupi singi awabasi phamminaduna loisinaba hotnaminase card paiduna kaithel phambi singchu pukjel chokthokpiu haike Mayor Soram Sunilna hojik lambi ki nakalda phamliba phambi singasi ki program loisin khrabasu anoba amuk thorakani street boundary ki program asi sarkar ga punna phamminaduna loisinaba honagani haike Every Kadina Bogota British Haven, whenever council discussion, every master going to provide whenever she is allowed, she is the area Lamora. Pura Tamilari, Yapusu, and Kami, and Yara Hanu, Tamkat Nana, step by step Nana, Nabosi, another sentence in the scene. Ngarang dagi namthaba haukraba thawal wang mataba bazarda mathak maka punna dukan kunthra rom leiba market set hojik fawagi di hanagi phibam dagi thoina ahong balaitri market set asa dukan phamna mamyoi singdi potchai hondokpa loinakre nong churapa tarabadi soidana market set asi mapung fana namthakiba yai haire hojik fawagi di mai reinaba singi maikai dagi chakchin thorang lokhatpagi pau leitri Discipline, enlighten, amadi humanity. Kunai amada punna lehen mangam labadi. Kunai aduda thogliba thohoning daba thodok thohon daba yagani haina. Manipur High Court ki Justice S. Sartona Fongdokre. Wapamasi Manipur State Legal Services Authority na sinduna Manipur High Court ki auditorium da pangthokiba nongmagi oiba lecture cum interaction program da mangna Fongdokibani. Thorambaduda Manipur State Legal Services Authority ki Executive Chairman Oibatanatana Manipur High Court ki Justice N. Kochisor Retired District and Session Judge L. Birendra Kumar Sarama U. Kol Singh Amadi M. Padamasona Singh ba Judge Singh Saruyaki Masang Naiba Legal Council Amadi Naha Oriba Advocate Kyasu Saruyaki ba Thorambaduda Justice Sartona Makhatana Ngasiki Kunaida Miyamna Hak Khaktamak Tanbigi Chanabilai Masagi mathok pangtokpadi thawijri India ki democratic system asi jati ki mappa Mahatma Gandhi na pamjaramba lambiromda sangsilabadi khwaidagi fajaba system oigani haiki Discipline and enlightened is the finest thing in the world. We see two distinct words here, discipline and enlightened. Without these two, democracy cannot be a successful form of government and way of Sarugya Kiba Justice and Kotesona Manipur da practice toriba lawyer singi marakta India ki constitution bo haksin logdaba miyoi kya leire constitution habasi India ki law khudingmaki horofamni constitution asida yauriba preamble gi saruk sing law gi damakta maruiba saruk ni haibaga loinana constitution gi tangai fadaba kya sandokna taki Many people in legal fraternity, especially those who are practicing in the law court, have a tendency not to give too much importance on Constitution of India. We sometimes feel that, well, Constitution of India, Article 226, read, and we are for the High Court. Lower court, we are not so much concerned. We are concerned much more with CRPC, Evidence Act, CPC. I do not think that is a correct approach, because there are so many
constitutional provisions which have a direct bearing on the practice in the trial court also. Anaba laying naba sanfam lektabadagi chahi tare rom masagi anaba laying mangamdana famungda leiraklaba Bisnupur district ke kaino kaithal mayada leiba masagi chahi yankhayum dorom suraba oinam rajen ngasi nungthil Jennings ki akhanaba tim amana mayumdagi lokholaga Jennings da laying naba pukre rajen ase Guwahati da laying lubatan natana Manipur gi maming chatpa private hospital amadasu laying lure hairi ngasi Jennings ki medicine ward ki bed number 10 da thamduna laying ba hokre Jennings ki director Debena Fongropada chief minister ki miyang makhada asigumba lairabagi panthai makhada leiba miyosingbu lemna layang bagi thabagasi pekhatpani miyam nasu mateng pangbiu haiki ma hojik ki condition ji ma hojik si masaji yamna haibadi sokchille aduga mai khong ji su akhoi gi kare haini khara pongkholaga masi diet tu makhara wat mali aduga infection ju khara tawre masi haibadi ngamde mai blood sugar rima gi tawbe yawe investigation mayam loin tawjarakanda akhoi proper treatment je akhoi hojagadauni sarkar na hangdokpiba kanoniya akhoi gi leita laira mayam ji gi khanba tabani aduna masi akhoi na कोई प्रॉफिट की नत्रगा कनुबा कनुमतंगी राजनीति की नत्रगा कनुमतगा जो मरी लेनजन लेनबा पामसु पामजदे कोई मणिपुर द लेरिबा कोई इचलिनाउसिंग एनी ग्रुप एनी क्लब मयाम सिनसु सजोक पिनबियो अखोदा अकी कंग लेहंदना अखोना स्माइना सेवाजी जगा जगा द चलगा पिकअप तौजरगा तौजरी बसदा सपोर्ट तौबियो हैना हैना मणिपुर की काई खुनिजेबा प्रजासिनु सेना अपील तौजरी रिम्स ता अहांग मफम तरा हुंदगी स्टाफ की दमक डायरेक्टर अरुण कुमार ने चेयरमैन ओजना लौखिबा कॉन्ट्रैक्ट बेसिस के पोस्टिंग अदु नियम लाना लौखिबा कया यावना चनबा यारोय हैना केसीपी पोइरे मेटे लुक की पब्लिसिटी सेक्रेटरी मालेंगamba मेटे न थादोरपा चेरोलमना खंगलले पोस्टिंग अदु लौंगनबा होनबदा डायरेक्टर ना अचोबा सेन्याम अमा कोखटपगी मथक्ता मागी मरी मता अमदी खंगना चानबा म्यूजिंग तबु खन्नबा मियोय खरगे इंटरेस्ट रिक्रूटमेंट रूल्स की क्वालिफिकेशन सिंग सेमदना लौकिबा अमदी डायरेक्टर की खंगना चानबा मरी मता सिंगना इंटरव्यू पीबा लोबंग अमौदबा पोस्ट सिंगना कनागुमा मियोय अमता इंटरव्यू सिदा खनखिदबनी हाइरी थबक चंबगे अयाबा असिदा रिम्स की डायरेक्टर की मरी मता यावना थबक हापनबा पैसा लौशिलबा मियोय सिंगना अप्लाई तौबा यादबदगी जुन की तांग अमदा पंगथुकनी तौरंबा वॉक इन इंटरव्यू अदु कैंसिल तौरगा थबक चंबगी अया यादा चैनल अदु सेमदोकी हाइना चेरोल असना मखाताना खंगलली डायरेक्टर ने इंटरव्यू असिगी बोर्ड मेंबर की चेयरमैन ओइदुना जुन की तांग 15 अमसुंग 13 वॉक इन इंटरव्यू पांगथोक्तुना माकी मियोय क्या खनखि डायरेक्टर अमदि मागी खोंगलोय सिंगना होनजबा मियोय सिंगना इंटरव्यू पीबा ngamhongdaba post सिंगिदी मियोय अमता खनखिदे असिगुंबा मथोंग हुक्तबा अरानबा वॉक इन इंटरव्यू असि चनबा यारोय हाइना लुक असिना खंगलगली क्लोरीन फ्री ओइबा येस ड्रिंकिंग वाटर ngasi लरियंगबम इंटरप्राइजेस के प्रोप्राइटर अनिंदना नगबापाल सिंजुबुंग रेक्ट लैबा मसागी मिमदा लॉन्च तौखरे पैकेज ड्रिंकिंग वाटर असि क्लोरीन अमदि केमिकल अमता सिजनदना पुथोकपनि हाइरी लाइस्टर्न मेरंग मनिंदगी इरोइसेमदा लैबा मणिपुर जूलॉजिकल गार्डन ताबा लंबी असिगी फिबम असि असुकी मतिक फत्तबना मियोय का एक्सीडेंट थोक्तुना अवाना ताबा यावरे मरी लेनबा अथॉरिटी ना अथुम मतमदा सेंजिनबियो जुलाई की तांग 5 फावगी मनुंगदा लंबी असि सेंबिद्रबदी मखल मखा क्यागी खोंजंग चंगसिलगनी हाइना इरोइसेमबा अपुनबा मैरा पाइबी लूफ इरोइसेमबा यूथ डेवलपमेंट क्लब ना पुन्न थोकबा सिरोल अमना खंगलगली हौजी लसिलपदा मरिबा पाव अमुहना नुपी संगे याइफनबा हेल्पलाइन अमा हांगदोंगनबा होनरगनी हाइना नौना मणिपुर स्टेट कमीशन फॉर वीमेन की चेयरपर्सन ओरबी डॉक्टर के सोबिटाना फोंदोखरे हौजिकेदी ISTV की मणिपुरी पावमिंग ताबिरु सिंह मकना खुंजरी